ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯗ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯡ 15ꯗꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯟꯒꯤ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯊꯝꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗ ꯔꯥꯁꯤꯐꯣꯜ ꯊꯝꯖꯍꯧꯗꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯃꯇꯥꯡ ꯇꯦꯟꯇꯛꯅ ꯊꯝꯖꯍꯧꯒꯦ ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯆꯌꯣꯜ ꯍꯥꯏꯕꯗꯤ ꯖꯨꯟꯒꯤ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 13 ꯐꯥꯎꯕꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯍꯥꯏꯔꯒ ꯊꯥꯒꯠꯅꯕꯒꯤꯗꯃꯛ ꯄꯣꯁꯠ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯗ ꯅꯦꯠꯁꯤ ꯊꯤꯡꯖꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯄꯣꯁꯠ ꯑꯗꯨ ꯊꯥꯒꯠꯄ ꯌꯥꯗꯅ ꯑꯗꯨꯝ ꯂꯩꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯅꯤ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯖꯔꯒ ꯁꯨꯝꯅ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯦꯞꯇꯅ ꯃꯔꯛꯇ ꯅꯦꯠ ꯊꯤꯡꯂꯛꯄꯁꯤꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯖꯕꯁꯤ ꯌꯥꯝꯅ ꯄꯦꯟꯖꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯋꯥꯐꯝ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯣꯝꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯆꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯃꯤꯟꯅꯁꯤ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯡ 15ꯗꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝꯅ ꯇꯥꯡꯀꯛ ꯑꯅꯤ ꯊꯝꯖꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯇꯥꯡ 15ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯃ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯑꯃ ꯊꯝꯖꯒꯅꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯤꯡꯃꯛꯇ ꯍꯛꯆꯥꯡꯒꯤ ꯃꯍꯩꯒꯤ ꯑꯃꯗꯤ ꯆꯌꯣꯜꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛ ꯂꯧꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯦꯁ ꯔꯥꯁꯤꯐꯣꯜꯗꯒꯤ ꯍꯧꯖꯔꯦ ꯍꯥꯏꯔꯒ ꯔꯥꯁꯤꯐꯣꯜ 12ꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯂꯩꯔꯤꯕꯁꯤ ꯐꯥꯎꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯝꯖꯔꯛꯀꯦ ꯏꯁꯥꯒꯤ ꯔꯥꯁꯤꯐꯣꯜ ꯆꯌꯣꯜꯁꯤꯗ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ Hi ma'am, ako'y papay tikitin sa subscribe video please. ꯐꯣꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯤꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯑꯍꯥꯟꯕꯁꯤ ꯃꯦꯁ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ ꯃꯦꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯥꯟꯅꯖꯕ ꯃꯇꯝ ꯑꯃ ꯍꯥꯏꯕꯗꯨ ꯄꯤꯔꯤ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕ ꯉꯝꯖꯒꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯂꯩꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔ ꯀꯥꯟꯅꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯅꯤꯁꯨꯕꯗ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌా ꯑꯃ ꯇꯥꯒꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯊꯧꯁꯨ ꯁꯤꯟꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯂꯝꯗ ꯆꯠꯄ ꯌꯥꯝꯅ ꯀꯥꯟꯅꯖꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗꯁꯨ ꯊꯋꯥꯏ ꯑꯗꯨꯃꯛ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯝꯅ ꯆꯥꯎꯈꯠꯆꯕ ꯃꯇꯝꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯟ ꯃꯥꯡꯒꯅꯤ ꯀꯥꯟꯅꯗꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯒꯅꯤ ꯑꯃꯗꯤ ꯏꯁꯥꯒꯤ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯂꯩꯒꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯇꯝꯅꯤ ꯄꯥꯝꯖꯕ ꯃꯇꯝꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯇꯧꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯉꯒꯅꯤ ꯃꯔꯤꯁꯨꯕꯗ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯂꯝ ꯀꯣꯏꯒꯅꯤ ꯎꯒꯤ ꯌꯣꯠꯀꯤ ꯅꯨꯡꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯂꯤ ꯒꯥꯔꯤꯒꯤ ꯊꯕꯛꯇ ꯁꯦꯜ ꯀꯌꯥ ꯑꯃ ꯐꯪꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕ
ꯌꯣꯠ ꯊꯥꯡ ꯑꯃꯗꯤ ꯒꯥꯔꯤꯅ ꯆꯤꯡꯕ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯖꯕ ꯃꯇꯝꯅꯤ꯫ ꯑꯋꯥꯕ ꯊꯕꯛ ꯀꯌꯥꯒꯤꯗꯃꯛ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗ ꯋꯥꯅꯣꯝꯕ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜꯒꯤ ꯃꯊꯥ ꯁꯥꯕ ꯋꯥꯈꯜ ꯁꯥꯕ ꯈꯔ ꯂꯩꯒꯅꯤ꯫ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯃꯇꯝ ꯈꯔ ꯂꯥꯛꯀꯅꯤ, ꯈꯪꯍꯧꯗꯅ ꯑꯅꯧꯕ ꯀꯥꯟꯅꯗꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯦꯞꯁꯤꯜꯂꯨꯕ ꯑꯣꯏꯒꯅꯤ꯫ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯊꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝ ꯇꯨ ꯆꯠꯄ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯏꯁꯩ ꯇꯧꯔꯤꯕ, ꯀꯂꯥ ꯇꯧꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯀꯥꯟꯅꯖꯒꯅꯤ꯫ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ꯫ ꯂꯩꯐꯝ ꯍꯣꯡꯉꯤ, ꯋꯥꯅꯣꯝꯕ ꯁꯛꯇꯤ ꯊꯥꯡꯉꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯃꯊꯪꯗ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ, ꯂꯩꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ, ꯃꯔꯨꯞ ꯌꯥꯝꯒꯅꯤ, ꯀꯔꯕꯥꯔ ꯆꯥꯎꯈꯠꯀꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯕ ꯑꯃꯗꯤ ꯄꯥꯎ ꯈꯣꯝꯖꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯉꯝꯖꯒꯅꯤ꯫ ꯏꯁꯣꯔꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯂꯨꯞꯇꯨꯅ ꯂꯩꯒꯅꯤ, ꯑꯅꯧꯕ ꯃꯔꯤ ꯃꯇꯥ ꯀꯌꯥ ꯑꯃꯁꯨ ꯎꯅꯒꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯆꯌꯣꯜꯁꯤꯗ ꯊꯕꯛ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯅꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯊꯧꯔꯝꯗ ꯅꯤꯡꯕ ꯊꯨꯡꯗꯕ, ꯋꯥꯈꯜ ꯆꯔꯥꯡꯅꯕ, ꯁꯦꯜ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯆꯠꯀꯅꯤ, ꯄꯥꯝꯗꯕ ꯄꯥꯎ ꯇꯥꯒꯅꯤ, ꯄꯥꯝꯗꯕ ꯃꯔꯨꯞ ꯎꯅꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯍꯣꯡꯕ ꯉꯝꯕ ꯃꯇꯝꯅꯤ꯫ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯂꯝꯗ ꯆꯠꯀꯅꯤ, ꯋꯥꯅꯣꯝꯕ ꯁꯛꯇꯤ ꯊꯥꯡꯒꯅꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯄꯦꯟꯗꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯇꯝ ꯂꯥꯛꯀꯗꯣꯔꯤ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯊꯕꯛ ꯊꯧꯔꯝꯗ ꯅꯤꯡꯕ ꯏꯊꯨꯡ ꯊꯨꯡꯗꯕ ꯈꯔ ꯂꯩꯒꯅꯤ, ꯄꯥꯝꯗꯕ, ꯎꯅꯅꯤꯡꯗꯕ ꯃꯔꯨꯞ ꯀꯌా ꯑꯃꯁꯨ ꯍꯦꯛꯇ ꯎꯅꯔꯨꯒꯅꯤ, ꯃꯊꯧꯁꯨ ꯆꯤꯟꯒꯅꯤ, ꯑꯗꯨꯒ ꯁꯦꯜ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯍꯦꯛꯇ ꯊꯥꯗꯔꯨꯕ ꯑꯣꯏꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯐꯥꯎꯗꯣꯛꯅꯕ ꯋꯥꯠꯀꯅꯤ, ꯈꯔ ꯑꯗꯨꯃꯛ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯀꯅꯤ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ, ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ, ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯕ ꯋꯥꯠꯂꯤ, ꯋꯥꯅꯣꯝꯕ ꯁꯛꯇꯤ ꯊꯥꯡꯒꯅꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯑꯅꯧꯕ ꯊꯕꯛꯀꯤ ꯄꯥꯎ ꯇꯥꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯀꯔꯕꯥꯔ ꯁꯦꯜ ꯇꯣꯡꯒꯅꯤ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯋꯥꯅꯣꯝꯕ ꯁꯛꯇꯤ ꯊꯥꯡꯒꯅꯤ, ꯃꯤꯅ ꯁꯦꯜ ꯊꯧꯔꯒꯅꯤ, ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯂꯨꯞꯀꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ꯫ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 15ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯁꯨꯕ ꯅꯣꯝꯕ, ꯀꯔꯕꯥꯔ ꯇꯧꯕ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯥꯟꯅꯖꯕ ꯃꯇꯝꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯕ, ꯋꯥꯅꯣꯝꯕ ꯌꯥꯝꯅ ꯁꯛꯇꯤ
ꯃꯥꯏꯗꯤ ꯄꯥꯛꯄ ꯃꯇꯝꯅꯤ ꯊꯥꯖꯗꯕ ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯔꯛꯄ ꯃꯇꯝꯅꯤ ꯀꯥꯟꯅꯗꯕꯗ ꯁꯦꯜ ꯑꯃꯨꯛ ꯆꯠꯀꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯏꯔꯣꯏ ꯍꯦꯛ ꯂꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 15ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯝꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ ꯁꯦꯜ ꯆꯠꯀꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯋꯥꯠꯀꯅꯤ ꯀꯥꯟꯅꯕ ꯈꯔ ꯋꯥꯠꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯖꯒꯣꯏ ꯏꯁꯩ ꯇꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯩꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯍꯥꯏꯕꯗꯤ ꯖꯨꯟꯒꯤ ꯇꯥꯡ 15 ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 12 ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯌꯧꯔꯛꯂꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ